Longpat Police Station gi manung chadna laiba Kripadasni Advanced Hospital gi mamangda laiba Danapati Jewelry dagi masak khangdaba two-wheeler da lakpa miyoi anina nongmai chindolda lupa crore ani lom gi sana laktuna pukhre hairi. Lamlai 360 gi update gi lokha charake South East Delhi da Meitei Nupi ama chingnaningai oiba mawongda siduna leiramle hairi. Laikhidrabi nupi asigi maming Khangembam Priya Lakshmi Devi apokpa Khangembam Jadumani kawi Bishnupur dagini hairi. Misi asigi matangda Delhi Police na case ama lokhatkre hairi. Kanglaipa punba kholaw gi update gi lokha charake KNLA KNDF KAPDF versus Myanmar Junta na khara naibikre PDF Kuki Jo Singi micham yamna sokpa siba yaukre maithakta thamba khangda khongkut punsinduna kayam kuina thamkigadauri. Chahi ani farakadoraba Meitei da Kuki singna landarakpa sigi matangda Manipur gi miya maru oina ningsingba thoktraba matamdagi leiraklaba Manipur gi yellow furup singna India lengakta hangba yaba wahang kaya hangkiba singi manungda India gi constitution mu singnaraga wangangba amadi Indian constitution gi mayokta thabak toriba Kuki terrorist singbu kaw thabagum thaduna yoktuna karigi thamlibano haiba wafam sing asina khwaidagi hena maru oiba wahang oiragli. Wahang asi hanglakliba gi maramdi India manungda India gi citizen amana maning makhatam na chatpa yahandana chahi ani farakadoraba fawbada thamlakpa asidagi hanglakpa oigani khali. Nakala maromda Manipur tholiba irang asiga mari leinana Kokomina state asigi mafam kayada lakadoriba April 13 fawba Manipur gi miyamga khananinabagi mifam pangthokpa hokrabani. Kokomi gi miyamga khananinaba mifam asida kari maramgi India lengakna lamhen tuhenba Kuki singbu matam sangna kauthabagum thabaga pangkhak oibaga loinana chava thaklaga Meitei singda landa handuna lehalibano haibagi matang maru oiba khananinabagi hiram oiramgadaba mali. Maramdi hiram khudingmakta lalaba Kuki singna Meitei gi ningsingba thoktraba matamdagi khurumduna laklaba Meitei gi laifam len singbu Kuki singna Meitei singna lai khurumba changbada Thingbada India lengakna yaduna lairibano amadi national highway da Meitei singna free movement tawbada yahandana ngasi fawba yahandabagi maram karigino haibagi wafam asida yamna hakchina Meitei singna launarakpadagi oigani haibada langadaba mande. Hauzik Kuki singna Meitei singna chathariba thawong asimak India gi constitution bu singna bani amadi constitution gi mayoktani khangna chahi ani farakadoraba fawbada India lengakna yengduna kayam kuina leikhigadawri haibagi wafam sing asina state asigi yellow furup singi wahang oiduna leiri maram aduna maithakta thamba khangda matam sangna Meitei singbu khongkut punduna thamdabana India lengaki lepak macha taba thawrang oigani khali.